पार्लियामेंट की हौजिक चथरिब निंगथम मिफमदा राज्य सभा की एमपी निंगथौ लेशेंब सना जावबना इंडो म्यांमार ngamkhaigi leiriba chayetnaba loisinbinaba bukhatkre amasong Technopol district ki Rirlam center dagi Sairem Saicham faubagi lambi asi quality leina amadi kangwan chumna sembidre haina assembly mikhalda mirep oikiba TK Mosil Phana lenga ki pungning chingsilakli मैं बुखरुम जरी अदम येंगबिरिबस इम्पैक्ट न्यूज नि आई खांगेनबम थोइनुहेनबी हौजिक पुंगजा से फाउबगी मरुइबा पाउसिंग मियामद पिजरी पार्लियामेंट की हौजिक चथरिबा निंगथम मिफमदा राज्य सभा की एमपी निंगथौ लेशेंब सना जावबना इंडो म्यांमार ngamkhaigi leiriba chayetnaba loisinbinaba pukhatkre थासिगी तरेतगी हौकिबा पुन्ना सिटिंग तरा तरेत लेगदबा निंगथम मिफम असिगे ngarang nini chanba numit ki numidangi matamda एमपी लेशेंब सना जावबना स्पेशल मेंशन ओइना ngamkhaigi wathok asigi matangda pukhatkibani वाफम असी पुखटलदुना महांगना इंडिया की स्टेट अमो ओरिबा मणिपुर के युमथंगनरिबा लेबाक म्यांमार रोमदगी आइन कायना मितोप कया चंगसिलकपा खक नतना ngamkhai asigi leiriba ahoba singi khudongchaba lawduna drug lalonba yauna illegal oiba thabak kaya manipur lengakna thingnanaba honari adubu ngamkhai gi sambal khariba asi matik chadaba yauna ahoba kaya leibana illegal oiba thabak kaya asi thingnanaba honabada awaba oiri मरमसना मणिपुर लेंगांगना चंगसिलिबा वार ऑन ड्रग्स अमदी आइन कायना मितोप चंगबा थिंगना बहोनरिबा थौरांग सिंग असि लुमना लोबीबगा लोइनाना ngamkhaigi leiriba chayetnaba sing loisinbiduna इन्डो म्यांमार ngamkhai paringda sambal khabagi thabak loisinbinaba house ki khuthangda इंडिया लेंगा की पुगनिंग चिंगसनखि The government of Manipur is trying its best to stop the smuggling of illegal drugs and infiltration of illegal immigrants in the state from the neighboring countries Myanmar. However, all the efforts of the state government to solve the menace of the smuggling illegal drugs and infiltration of illegal migrants met with unlimited success due to the porous border between Indo-Myanmar. I request the government of India through this house to resolve the border issue and complete the fencing as early as possible so as to enable to carry out successfully the state government's mission war on drugs and stop the infiltration of illegal migrants through the porous border. खुराई अहोंग पुंगदा हौखिबा दिसंबर मंगादा थोखिबा थौदो अदु टेली सिंगना इरांग सागतखिबनी खुराई गी मियामना इरांग हौखिबा नते हाइना लैहौमी सलाई अहोंग पुंग थौगल लुप की माइकेदगी मियामदा सेंगतोरक्लि लोइनाना थौदो असगी मतंगदा कम्युनल रायट थोकपदौना मियामदा पाउलाना संतोखिबा टेली गी मियोय सिंग लेंगाकना फागतलगा मियाम ममांगदा सेंगतोखनगदबनी हाइनासु लुप असना डिमांड तौरक्लि हिरम असगी मतंगदा खुराई अहोंगई थंगजम लेकाइदा पाउमी सिंगा उनबदा लुप असगी प्रेसिडेंट नंदलाल अंगोम चाना थौदो अदु पुलिस न मतम चाना फाथरमबना याबनी पुलिस न इरांग अदु फाथा हौदबना मरम ओइरगा टेलीगी मियोय खरना पाउलाना संदोखिबदगी असम गी AABP गी माइकेदगी यूनियन मिनिस्टर राजनाथ पाउलाना यौहनखिबा असि लाइबक थिबने मरमसना पाउलाना संदोखिबा टेलीगी मियोय खरा अदु लेंगांगना अथुबदा फारगा असम गी AABP अमदी यूनियन मिनिस्टर राजनाथ सेंगतोखनगदबने करिगुंबा हारिबा डिमांड असि लेंगांगना थबक ओइना पांगथोक्ट्रबदी मणिपुर गी मपानदा लेरिबा मणिपुरी सिंगना असो अपन थोलकपा मतमदा लेंगाक अमदी पाउलाना संदोखिबा मियोय सिंगना दायित्व पुगदबनी हाइरि लोइनाना खुराई अहोंगपुंग हाइरिबा मफम असि लेंगांगना आर्कियोलॉजिकल साइट ओइना लाउथोक्ट्रबा मफम अमसु ओइबना हाइरिबा मफम असिगी हाना लेजरमबा खुबम अदु काइहंदना लेंगांगना थंबियु हाइना अपील तौरक्लि अंगांग खर फारे मयांग जिंगन अमता फादबा इरांग न मयांग जिंगन हौबा मयांग जिंगन फादबा अदुगा लाना मु असोम पाउ पिसलगा कम्युनिटी राइट थोकप याबा सिले अदन कम्युनिटी अनि मरत नुंगाइ नरोय कायना मोइन आदा हारि दुदी करि मैतै मसा आदा करि फादना पुनना सीदना नादना ना हेक तोलाबा हुजि की पाउ पीबि मयांग दो अदुगी मथक दायित्व पुगदबनी मणिपुर सरकार दायित्व पुगदबनी मतम चाना मदु थोल हरगदि ngasi मणिपुर सरकारना ऑनरेबल चीफ मिनिस्टरना पाउ पीब मयांग दो ngasiमुक फाबिरो ngasiमुक सेंगदोनबियो राजनाथ अहोंग पुंगी खुबमसि थांबिरमो मयांग तेलिगी लाइ मयाम दो असोम करोड़ लिसिंग अम चंग सरकार साबिगरो अदुगा अखोय अहोंग पुंगदी लाइरब अखोयना चेंग चराम तजु यो थोगा लुपाम तजु खाइनर अहोंग बुदे कोइ सागत चाहोगी खुबम दुददी कायदना थमजगे नाखै सेंबिरमो
PMGSY scheme gi makhada Manipur gi chingi district sing da paikhatliba lambi sembagi thabak mawong maril tadana suba amadi apiba matamgi manungda loisindabagi wakat kaya lakraba matung ngasisu Technopol district ke Rirlam center dagi Sairem Saicham fawbagi lambi sembagi matangdasu wakalakle Hiram Sigamari Lenana, Technopol constituency da handa pangthokiba general election de independent mireb oikiba TK Mosil Fana, Paumi Kangbu Amaga Luinana, Lambi asigi Hauzigwedi Bafibam, Yengsin Minakre. Yengsin ba aduda Rirlam Center dagi Sairem Saichin Fawbagi kilometer, Kuntrao Humdoi Rom Sangba Lambi asi, part ahum thokna suramba thingnaki. Part amada Rirlam Center dagi Narum Old Fawba, part 2 dana Narum dage Sairem Saicham aduga part 3 gi saruk asana Saibol dage Moirang Tel Faubane. Thabak subage signboard ta part 1 asi contractor Liakat Ali, part 2 na contractor CHS Iboyaima, amadi part 3 na contractor Mingyao Rivanau na subani haina tharambasu thengnaraki. Khongchar adugi matangda TK Mosil Fana part ahum thokna suriba thabak asi kumja lising ani taranipan taramapan gi thabakni aduga kumja lising ani taramapan dagi hauraga chahi asigi me tha fawbada suba loigadabani adubu part 1 amadi 2 gi oina koilas thaba loikhrabasu part 3 gi oina di apiba matam loikhrabasu ngasi fawba koilas masak uba phangdre loina na thabak suba loiraba part 1 amadi 2 asisu quality yaudana koilas tharambana maram oiraga mafam kayada kaiba haure maram asina lambi ase ka hena kairaktringeda athuba matamda semjinbiu RDN PR minister na hariba lambi asida lakpiduna miyamgi thengnariba awaba kaya ase mityeng changbiu haiki Narumdegi Saibol lakpa matamdasu koila sida khoigi yamna akaiba drainage mayam ama khoigi leibang ningkhai khibigi drain mayam ama kothokpa yaba semjinba yaba mayam ama leire moigi Saibol degi goreng thel singi nung leiba khaiba tare khoigi khutna noibdasu kaiba adigi khongna netdasu kaiba adugumba khoigi turen degi nung nataba asumba asengba nung nataba si akhoi thaba si thengnajare masi amasu yaragadi honorable minister na khitang yengsinbire haraga semjinbire haraga rajagi chathok chasinda awabada ana layengi adigi lalon itiki adigi chattaba yadaba angang sing lairik laisu tambegi sinjak chana thaknaba honthok honjingi khudong sadaba mayam ama lairi bise masigi lambi si athubada semjinba adigi loisinba taragadi masi mayamgi yamna kanaba oigini haibasi masigi su aina ipun tawjabo loinana aijaningi National Education Policy NEP 2020 and its implementation in teacher education in Northeast India Haibahiram the numit nini chupna chathagadaba national seminar ama DM College ta haukre seminar asi DM College of Teacher Education Imphal amadi Vidya Bharati Uch Shiksha Sansthan North Eastern Region ga punna khutsam naduna DM College of Teacher Education gi multipurpose hall da chathari Seminar hogdokpagi thoramadda Manipur University gi VC Professor N Lokendra Vidya Bharati Uch Shiksha Sansthan Manipur branch ki president su oiriba Dhanamanjuri University gi VC Professor N Ras Mohan amadi college asigi principal Dr RK Lokendra yauna maroiba miyoi kayana sarukyakhi Thoramaduga mari leinana MU gi VC Lokendra na national seminar asi na Northeast India da lediba teacher training institute singda takpi tambibagi lamda chauna kanaba piragani NEP 2020 na multidisciplinary course kaya tambada khudongchaba pibagi mathakta oza singda holistic development ama purakpada achauba inot ma piragani haike thoramadu saruk yakiba DMU gi VC Ras Mohana lakliba lisingani kuntragi matungdagi integrated B.Ed course loidragadi oza oibagi khudongchaba leiraroi India ge tongan ba state singda integrated teacher education program chatnaba hokre Manipur dasu chatnaragani haike Manipur University gi MIMS ta professor oiriba professor CHS Ibohalna chair loduna chathakhiba seminar asigi ahanba technical session da research scholar sing Manipur da lediba teacher training college singi training sing amadi oza kayana sarukyaki It gives the possibilities for diversity. It gives opportunities for applicability. It gives opportunity to the student to train their skill, to enhance, to upgrade their skill. It gives opportunities to our students and scholars to experiment, different forms of the
the creation of ideas and knowledge. Manipur University ki Center for Study of Social Exclusion and Inclusive Policy na sinduna Manipur da leriba lomi sing na thengnariba khudongchadaba sing khangtoknaba amadi makhoi gi selthum gi phibam fagat hanbada mateng pinabagi pandamda fortnightly lecture series ama ngasi center asigi conference hall da pangthokre. Lecture series adu Rural Experiential Awareness Development Yojana and its impact on the socio-economic status of farmers in Manipur Haibahiram da pangthokibani. Haibahiram asigamari leinana South Asian Institute of Rural and Agricultural Management Sairamgi Director Professor S.S. Sekhar Sarmana resource person oina wangangki. Thoramadugamari leinana MU gi CSS EIP gi Associate Professor Dr. T.H. Bharatna fortnightly lecture series asi Manipur University gi CSS EIP na paring nai na chatharakpa lecture series ki makha chatharakpa oina pangthokpani haiki. Lecture series asina lomi singna thengnariba khudongchadaba sing asi khangtokpa matamga chunaba lau pathap chatha handuna makhoi gi selthum gi phibam fagat hanbada mateng piba ngamgani haibagi thajaba lei haiki. Agricultural extension da phangaiba koi scientific knowledge amasung mai gi anova ideas sing si koi gi lomi sing da makoi gi agricultural practices si phagalaga makoi gi sendok lambi si kamain hengalangani amasung masigi programs na satra sing da makoi gi training period satra sing jina amuk lomi sing da amuk makoi na gyan lok sing share toraga koi gi lomi gi koi gi livelihood chi hen aphaba ma porakani hen khanjaduna program si tokjabni haitar. Assam gi hozai da pangthokadoriba marfuhumde subanupilal ningsing thoram da saruk yarunaba poirei leimarol meirapai bi apunba lov amawobha amadi amuko gi miyoi 12 na saba mihut sing hozai gi damak khongsankre. December 12 da United Manipuri Association Assam Handloom Committee Hozai District amadi Manipuri Women Association Assam Hozai na sinduna pangthokadoriba nupilal ningsing thoram asida saruk yarugadaba mihut sing adu amuko gi office tagi khongsanki. Mihur Singh asigi poirei leimarol meirapai bi apunba Manipur gi President Longjam Memchaubi, Amawa Bhagi President Yumkhaibam Kunjarani, amadi amuko gi Vice President Koijam Helen Yauri. Khongchat asigumari leinana amuko gi President Fairoijam Nando Luwangna, Mamang Chahida, Manipuri Literary and Cultural Forum, Tripura amadi amuko na punna sinduna, Agartala da nupilal ningsing thoram pangthokiba adugi makha chatharakpa oina Assam gi hozai da amuk saruk yaba chatpani hairi. Manipuri singsi Pitribi tongan ba mafam chingda khunda leita zargasu madu khoi Manipuri singdi amatani haiba wakhalo lachida khoi poirei ne amoba ne amuko ne khoi ngai punchalaga machi wakhalda khoi thabak towa khoi chai khoi mangda hujare madu makhata na sum chathagi gani khoi leibak amagi lenga rol ama leibana leiba amagi sana patha ma leibana tongan leibak chindu khunda zagraba Manipuri singna leibak loba bugi lenga ro du manung channa lejaga khoi nata khoi gi chanabida amadi ekoi haukraba puwari gi thodo watokta amadi ekoi athobi singi mapamda ikai khumnaba ullaga ekoi gi Manipuri singi thonali ge do andanaba amadi hena Manipuri ekoi gi punba chakam sagana bokana bada mapung ba thodang longnaba pandamda ekoi smaina Manipuri mapalamda matang DM University ki DM College of Arts campus ta hayang pangthokadriba felicitation program bu University ki makhada leriba college manga gi students union namapung phana sogale Thoramasiga mari leinana college sing asigi principal singda akia khang pokhanba thawong condemn tawi haina college manga asigi mahiroi lupte yauriba mahiroi singna thamlakli Jingmerong da leiba LMS Law College Students Union gi office ta Paumi Singa unaba amada DM College of Science Student Union gi General Secretary Lairin Mayum Tinana DM University gi makhada leiriba college manga haibadi DM Science DM Arts DM Commerce GP Women College samadi LMS Law College ki Union manga asi college sing asigi welfare gi damak leibani College manga asigi union manga na hayang pangthokadoriba felicitation program asi mapung phana sogatli haina phongdoraki
student union mangana pangthokadriba felicitation program asida akhoi apun magi oina 100% support tawbaga loinana pangthokadriba function singda akhoi gi saruk yawbaga loinana akhoina masigi function asi mapung phana pangthokpada saruk yazagani any xyz group natraga unrecognized oiba party natraga even underground party amana akhoi gi principal da threat tarpa natraga na satra sigi marta charak chahingnaba wakhan nuaitaba thawdo थोखनबा सिंगे मायोक्ता अखोइगी लेरिबा धनमजुरी यूनिवर्सिटी की छात्र सिंगे स्ट्रांगली कंडेम तौबग लोइनना मखल मखा कयागी थोरकपा अपा फतबा थौरम सिंगदा अखोइगी लेरिबा स्टूडेंट यूनियन सिंगना मसिगी मायोक्ता चपचाना थेंगनाबगी दमकता सेम सादुना ले लेंगांगना यू लीगलाइजेशन तौनबा लौखिबा वारेपु यानिंगदबा फोंगदोक्तुना थौबाल डिस्ट्रिक्ट की मनुंग चन्ना नोंगपोक सेकमाइदा मैरा खोंगचत चटख्रे खोंगचत अदु ऑल मणिपुर विमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज थौबाल डिस्ट्रिक्ट यूनाइटेड विमेन्स डेवलपमेंट ऑर्गेनाइजेशन थौबाल इमा नोंगपोक सेकमाई लीला कंबोंग मैरा पाइबी नोंगपोक सेकमाई अवांग लेकाई मैरा पाइबी अमदी कादागा पुन्ना सिंदुना चथखिबने मैरा खोंगचत अदुदा सरुक याखिबा मियामना मणिपुर द यू लीगलाइजेशन तौबा यारोय कैबिनेट की वारेप हंतुउ मणिपुर की मियामबु यू दगी कल्लु हाइबु खोलाव कया लाउखि मतंग साइज ब्रेक अमा लौजगे ब्रेक की मतुंगदा मालेम अमदी इंडिया गे हौजक लेरिबा कोविड के अपडेट की पाव अमदी मणिपुर अमसुंग मालेंगे तोंगा तोंगा बे पाउसिंग पुदुना लक्सगे इंपैक्ट न्यूज सुमित यंग तादुना लेबियो A. Nurturing the Youths. Apex Institute Manipur Kangabam Lekai behind Vigo Hotel na Class 10 HSLC Exam 2023 gi Numid Humfuni gi Intensive Revision Course Lakiba December gi Tang Kuni Twegi Nungdin Pung Mari Makai di Trade Makai Fog Bahog Jaragani Hai Shinglaba Oja Kaya na subjects suna takpa da natana day boarding amadi event service khudong chawa su thamjiri Agak nabe Sydney Sutnatagi Lupa Lishing Tara Humdoi Khattamak TV raga khudong chawa sina silawi ho Akupa Marogi Damak 961-222-4727 Natraga Office Lengbi Rakna Kambi Biagani Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Presto Personalized Wonders Imphal da nauna hangdok jare hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Tong Imphal. Contact number 0385-244-9025 natraga 98621-00456. मैम अमुका हना तराम नोचरी बुलेटिन असगी मखाताब पाव मियाम द पिजरी लेबासिगी ओइना होखिबा पुंग कुनमरी द कोरोना वायरस के अनोबा केस निफु थेंगनखिबगा लोइना वायरस असना मरम ओइरगा मियोय मरी लैखिदे हौज लेबासिगी एक्टिव केस लिसिंग मरी गा चनी कुनिपान लैरे मिनिस्ट्री ऑफ हेल्थ एंड फैमिली वेलफेयर न थादुरकपा रिपोर्ट की मतुंगिना रिकवरी रेट चादा मौद्रानिपान 10.9 सिनो ओइरे अपुनबा लेखिदबा मसिंगना लाख मंगा लिसिंग कुंथ्रागा चात्रुक यांखै हुमदोय सुरे नाकलमरमदा मालिमगी ओइना वायरस असना सोखनबा अपुनबा मसिंग क्रोर हुमफु मंगा लाख कुनिथोय लिसिंग मरफु मापन हेनखिबगा लोइनना मियोय लाख हुमफु तरु लिसिंग यांखै मरी हेनबना लेखिद्रे अपुनबा मियोय क्रोर हुमफुनिथोय लाख मरफुनिथोय लिसिंग हुमुद्रा मंगा हेनबना रिकवर तौबा ngamkhre अवानोपोलम दमगी ओइना होखिबा पुंग कुनमरी दा अरुणाचल प्रदेश असम नागालैंड अमदी त्रिपुरा कोविड फ्री स्टेट ओइबा ngamle हाइरिबा स्टेट सिंग असिदा हौजिक कोविड की केस अमत लैत्रे मणिपुर गी ओइना होखिबा पुंग कुनमरी दा कोरोना वायरस की पॉजिटिव केस अमा थेंगनखिबगा लोइना हौजे स्टेट असिगी एक्टिव केस अनि लैरी मेघालय की ओइना होखिबा पुंग कुनमरी द कोविड के अनोबा केस अमत थेंगनखिदे एक्टिव केस अनि लैरी मिजोराम की ओइनासु अनोबा केस अमत थेंगनखिदे हौजिक स्टेट असिगी ओइना एक्टिव केस तरेट लैरी सिक्किम की ओइनासु होखिबा पुंग कुनमरी द कोरोना वायरस के अनोबा केस अमत थेंगनखिदे हौजिक एक्टिव केस ना अमा लैरी गुजरात स्टेट असेंबली इलेक्शन द बीजेपी ना चाउना माई पाकलबा मतुंग स्टेट असिद बीजेपी ना लुचिंगबा अनोबा लेंगाक अमा लाकलिबा निंगथौकाबा नुमित्ता सेमलगनी हाइरे गुजरात स्टेट बीजेपी की चीफ CR पटेल ना
ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 12 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯋꯥꯁꯛ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯈꯜ ꯑꯁꯤꯗ BJPꯅ ꯃꯃꯥꯡꯗꯒꯤ ꯆꯥꯗ 3ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯇꯨꯅ ꯆꯥꯗ 52.5ꯒꯤ ꯚꯣꯠ ꯐꯪꯗꯨꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ Himachal Pradeshta Congress na absolute majority fangduna assembly election da chawna mai paklaba matong ngasi Congress party gi nauna mai paklaklak MLA sengi oiba mifam ama Simla da pangthoklagani hairi mifam asina Congress president pu Congress legislature party gi luchingbo oina khannabagi resolution pass tawraba yai hairi mifam asida Congress ki luchingba Bhupesh Baghel amadi Bhupendra Singh Hudana luchingduna pangthokadabani hairi Mifam asida Himachal Congress in charge Rajiv Sukla amadi co in charge Saruk Yaragani hairi Qatar na yumbu oiduna November 10 chatharakliba FIFA World Cup 2022 gi Qatar quarter finals ke match sing asidagi sanaba hauragani quarter finals ke ahanba match ta ngasi numidang pung 9:30 taba matamda Croatia amadi Brazil anina Qatar gi Al Rayyan da leiba Education City Stadium da lamba taunaragani loina ngasi nongyai matung pung 12:30 taba matamdana Netherlands amadi Argentina anina Qatar gi Lusail da leiba Lusail Iconic Stadium da lamba taunaragani loina na hayeng numidang pung 9:30 taba matamda Morocco amadi Portugal anina Qatar gi Al Tumama da leiba Al Tumama Stadium da lamba taunaragani loina na aroiba quarter finals ke match tana England amadi France anina hayeng nongyai matung pung 12:30 taba matamda Qatar gi Al Khor da leiba Al Bayt Stadium da lamba taunaragani Arab the bulletin asigi headlines samuhan namyam da thamjari Parliament ke hauzik chathari baning thami from the Rajya Sabha gi MP ningthau leshem basana jawbana Indo Myanmar ngam khaigi leiri bachayet na baloshin binaba pukhatkre Amasung Technopal District ki Rirlam Center dagi Sairam Saicham Fawbagi lambi asi quality leina amadi kangron chumna sembi dare haina Assembly mikhal de milep oikibati ke Mosil fa na lenga ki pungning tingslaki Matang swais da bulletin na solution jare Manipur amasung maling gi tongan mapom sing da thoklibi paw sing gi dama Impact News sumit yeng tadron leibyo It's party time with the RGO Big Bowl sale. 50 to 90% off on the